أعوذ بالله من الشيطان الرجيم. بسم الله الرحمن الرحيم. كنتم خير أمة أخرجت للناس تأمرون بالمعروف وتنهون عن المنكر وتؤمنون بالله ولو آمن أهل الكتاب لكان خيرا لهم منهم المؤمنون وأكثرهم الفاسقون. لن يضروكم إلا أذى وإن يقاتلوكم يولوكم الأدبار ثم لا ينصرون. ضربت عليهم الذلة أينما ثقفوا إلا بحبل من الله وحبل من الناس وباءوا بغضب من الله وضربت عليهم المسكنة ذلك بأنهم كانوا يكفرون بآيات الله ويقتلون الأنبياء بغير حق ذلك بما عصوا وكانوا يعتدون. ليسوا سواء من أهل الكتاب أمة قائمة يتلون آيات الله آناء الليل وهم يسجدون. يؤمنون بالله واليوم الآخر ويأمرون بالمعروف وينهون عن المنكر ويسارعون في الخيرات وأولئك من الصالحين. وما يفعلوا من خير فلن يكفروه والله عليم بالمتقين. إن الذين كفروا لن تغني عنهم أموالهم ولا أولادهم من الله شيئا وأولئك أصحاب النار هم فيها خالدون. نسيت أودوسي سورة آل عمران की आयत नंबर 113 أعوذ بالله من الشيطان الرجيم بسم الله الرحمن الرحيم. نخوينا خوايدگي فبا जातीनी मियोइबगी दमक पुथोरकपा नखोइना हुकुम तौई अफबा तौनबा नखोइना थिंगी फतबा तौदनबा अदुगा नखोइना थाजै अल्लाहबु थाजरमलबदी लाइक फंखरबा सिंगदुना सोइदनमक ओइरमगदबनी मखोइगी दमक हेन्ना फबा याउरी मखोइगी मनुंगदा थाजबा सिंगसु अदुबु मखोइ अयामबनदी सिंगनबगा लोइनना हाइबा इंदबा सिंगनी. ख्वाइदगी फबा जाती ने भाई खोइसी अल्लाह के हुकुम से इल्ला चली पांगुसी मुस्लिम सिंगसी अकरम कांदा फबा ओइरिमो हाइबदु मखादम का हाइ थरिसी अफबा ओइदोर सिसिगी सिंगसी पाइरब कांदा नखोइना हुकुम तवयबा अफबा का तौनाबा अदरै सिसु थिंगी फतबा तौदनबसु थिंगबा अदरै अल्लाह दा सोंको थाजब सिगी सिपाइरे पांगुदु ख्वाइदे फबा जाती ओइदोर कुरान सिपाइरे चले पांगुदु मियोइ बगिदमा मी पुमनमकिदमा अदो अखोइना मी अमदा कयगुंबा अवाबा नंगहल्लोरे फतबा ताहल्लोरे फतबा थिंगुद्रे अफबा हुकुमसु तौरुद्रे अदु कमाइना अखोइ अफबा ओइदोर फतबा तौदनबा थिंगबादि मी वायल विचारदबु ओइरो दुनियागी नत्रगना चाना थंगनबदबु ओइरो मरी मतागी वंगांग संगांगदबु ओइरो लोइनमक मियोइबा जाति पुमनमकी अफबा ओइगदबा अखोइना हुजिकी सिगी पाइरे बांगुसिन अहले किताब के मनुंगदा हाना होख्रबा अहले किताब ओइरो हुजिकी ओइरो मोय मनुंगदसु थाजबा याउरी थाजदबा मखोइना हेक सिगी ऑर्डर से अल्लाह की लारिक्सी
ꯑꯣꯔꯗꯔꯁꯤꯡꯁꯤ ꯏꯜꯂ ꯆꯠꯂꯝꯃꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯒꯗꯕ, ꯍꯦꯟꯅ ꯐꯕꯗꯨ ꯑꯣꯏꯔꯝꯒꯗꯕ. ꯑꯗꯨ ꯃꯈꯣꯏ ꯃꯅꯨꯡꯗꯁꯨ ꯌꯥꯎꯔꯤꯑꯕ ꯊꯥꯖꯕ. ꯑꯗꯨ ꯑꯌꯥꯝꯕꯒ ꯂꯣꯏꯅꯗꯤ ꯁꯤꯡꯅꯕꯒ ꯂꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦꯕ. ꯁꯤꯡꯅꯕꯒ ꯂꯣꯏꯅꯅꯗꯤ ꯑꯌꯥꯠ ꯌꯧꯔꯛꯏ ꯅꯠꯇ꯭ꯔ ꯃꯈꯣꯏꯗ ꯈꯪꯁꯨ ꯈꯪꯉꯤꯕ ꯃꯁꯥꯗ ꯁꯤ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛꯅꯤ, ꯑꯜꯂꯥꯍꯒꯤ ꯀꯤꯇꯥꯕꯅꯤ, ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯅꯤ ꯍꯥꯏꯁꯦ, ꯑꯗꯨꯒ ꯑꯃꯨꯛꯀ ꯏꯟꯗꯕ ꯆꯠꯇꯕ. ꯑꯗꯨꯒꯤ ꯀꯥꯡꯕꯨꯗꯨꯅꯤ ꯌꯥꯝ ꯁꯥꯊꯤꯕ ꯀꯥꯡꯕꯨꯁꯤ, ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯀꯥꯡꯕꯨꯁꯤ, ꯐꯥꯁꯤꯛ ꯍꯥꯏꯔꯤꯁꯤ. ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯈꯣꯏꯅ ꯑꯀꯥꯏꯕ ꯄꯤꯕ ꯉꯝꯂꯣꯏ. ꯍꯧꯖꯤꯛꯀꯤ ꯐꯥꯁꯤꯛ ꯀꯥꯡꯕꯨꯁꯤꯅ ꯅꯈꯣꯏꯗ ꯈꯔ ꯈꯖꯤꯛ ꯋꯥꯏꯆꯤꯜꯍꯟꯕ ꯅꯠꯇꯅ ꯑꯀꯥꯏꯕ ꯇꯧꯔꯛꯀꯗꯧꯔꯤꯕ, ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯧꯔꯤꯁे ꯐꯥꯁꯤꯛ ꯀꯥꯡꯕꯨꯁꯤꯅꯅꯦ. ꯃꯊꯛꯀꯤ ꯑꯌꯥꯁꯤ ꯃꯔꯤ ꯂꯩꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯊꯕ ꯇꯥꯔꯗꯤ ꯀꯔꯤꯝꯇ ꯁꯤ ꯐꯪꯗꯕ ꯀꯥꯡꯕꯨꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯔꯒ ꯄꯤꯔꯛꯀꯗꯕ, ꯑꯩꯈꯣꯏꯅ ꯁꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯄꯤꯔꯛꯑꯣꯏ. ꯈꯔ ꯈꯖꯤꯛ ꯅꯠꯇꯅ ꯋꯥꯏꯆꯤꯜꯍꯟꯕ ꯅꯠꯇꯅ ꯃꯈꯣꯏꯅ ꯅꯈꯣꯏꯒ ꯂꯥꯟ ꯇꯧꯅꯔꯕꯗꯤ ꯃꯈꯣꯏ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯅꯤ. ꯐꯥꯁꯤꯛ ꯀꯥꯡꯕꯨꯁꯤ ꯑꯗꯨꯒꯤ ꯇꯨꯡꯗꯗꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯇꯦꯡꯕꯥꯡꯕꯤꯔꯔꯣꯏ. ꯅꯜꯂꯕꯅꯤ ꯃꯈꯣꯏꯗ ꯆꯣꯞꯄ ꯍꯥꯏꯕꯗꯨꯅ. ꯍꯧꯖꯤꯛꯀꯤ ꯁꯤꯡꯅꯕꯒ ꯂꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯀꯥꯡꯕꯨꯁꯤꯅꯤꯀꯣ ꯆꯠꯊꯔꯤꯁꯤ. ꯅꯜꯂꯕꯅꯤ ꯃꯈꯣꯏꯗ ꯆꯣꯞꯄ ꯍꯥꯏꯕꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯜꯂꯥꯍꯒꯤ ꯊꯧꯔꯤ ꯀꯔꯥꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯒꯤ, ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯊꯧꯔꯤ ꯁꯟꯙꯤ ꯍꯥꯏꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯅ ꯉꯥꯛꯊꯣꯛꯄꯤꯕ ꯅꯠꯇꯅ ꯀꯧꯊꯖꯔꯕꯅꯤ. ꯃꯈꯣꯏꯅ ꯃꯁꯥꯗ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕ ꯅꯜꯂꯕꯅꯤ ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥꯅ, ꯃꯗꯨ ꯃꯈꯣꯏꯅ ꯌꯥꯈꯤꯗꯕꯒꯤꯅꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ, ꯑꯃꯁꯨꯡ ꯍꯥꯠꯈꯤꯕꯒꯤꯅꯤ ꯅꯕꯤꯁꯤꯡꯕꯨ ꯆꯨꯝꯗꯅ, ꯃꯗꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕꯒꯤని, ꯑꯗꯨꯒ ꯑꯣꯏꯈꯤꯕꯒꯤꯅꯤ ꯀꯥꯍꯦꯟꯕꯁꯤꯡ. ꯁꯤ ꯑꯌꯥꯠ ꯌꯧꯕ ꯀꯥꯡꯕꯨ ꯐꯥꯁꯤꯛ ꯀꯥꯡꯕꯨꯗꯨꯅꯤ. ꯃꯈꯣꯏꯗ ꯆꯣꯞꯄꯅꯦꯕ, ꯆꯣꯞꯁꯨ ꯆꯣꯞꯄꯅꯤ, ꯑꯗꯨꯗꯩ ꯑꯋꯥꯕꯁꯨ ꯅꯜꯂꯅꯤ, ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯁꯨ ꯂꯣꯏꯅ ꯃꯈꯣꯏꯗ ꯇꯥꯔꯦ. ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯅꯕꯤꯁꯨ ꯃꯔꯝ ꯂꯩꯇꯅ ꯍꯥꯠꯄꯒꯤ, ꯑꯗꯨꯗꯒꯤ ꯍꯥꯏꯕ ꯏꯟꯈꯤꯗꯕ, ꯑꯜꯂꯥꯍꯅ ꯁꯤ ꯍꯥꯏꯔꯤ, ꯑꯜꯂꯥꯍꯇ ꯍꯥꯏꯔꯤ ꯍꯥꯏꯕꯁꯤ ꯏꯟꯈꯤꯗꯕ, ꯑꯇꯣꯞꯄ ꯑꯃ ꯄꯥꯏꯗꯅ ꯂꯩ. ꯁꯤꯁꯦ ꯑꯍꯂ ꯀꯤꯇꯥꯕꯇꯅꯤ ꯍꯥꯏꯔꯤꯁꯤ. ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯠꯇꯦ, ꯆꯞ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ. ꯃꯈꯣꯏ ꯑꯍꯂ ꯀꯤꯇꯥꯕꯁꯤꯡꯁꯤ ꯍꯧꯖꯤꯛꯀꯤ ꯐꯥꯁꯤꯛꯁꯤꯡ ꯍꯥꯏꯗꯤ ꯑꯍꯂ ꯂꯥꯏꯔꯤꯛꯇꯤ ꯐꯪꯉꯒ ꯍꯥꯏꯕ ꯏꯟꯗꯕꯁꯨ ꯌꯥꯎꯔꯤ, ꯏꯟꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯈ꯭ꯔꯦꯗꯅ ꯃꯔꯛꯇ. ꯑꯗꯨꯒꯤ ꯇꯐꯁꯤꯔꯅꯤ ꯑꯃꯨꯛꯀꯁꯨ ꯂꯥꯛꯏꯁꯤ. ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ. ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯀꯥꯡꯂꯨꯞ ꯑꯃ ꯑꯆꯨꯝꯕꯗ ꯆꯦꯠꯅ ꯂꯦꯞꯆꯕ, ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯄꯨ ꯊꯦꯡꯅꯔꯗꯤ ꯆꯦꯠꯅ ꯂꯦꯞꯆꯕ ꯀꯥꯡꯕꯨ ꯑꯃꯗꯤ ꯌꯥꯎꯔꯤꯑꯕ, ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤꯑꯕ. ꯑꯍꯂ ꯇꯧꯔꯥꯠꯇ, ꯑꯍꯂ ꯏꯟꯖꯤꯜꯗ, ꯏꯁꯥꯏꯗꯁꯨ, ꯌꯍꯨꯗꯤꯗꯁꯨ, ꯃꯨꯁꯂꯤꯝꯗꯁꯨ ꯑꯜꯂꯥꯍꯅ ꯍꯥꯏꯔꯝꯃꯤꯅ ꯌꯥꯎꯔꯤ. ꯊꯥꯖꯕ ꯇꯥꯕ, ꯆꯨꯝꯅ ꯂꯦꯞꯆꯕ ꯑꯆꯨꯝꯕꯗ. ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯊꯤꯊꯖꯕ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥꯁꯤꯡꯗ, ꯑꯗꯨꯒ ꯑꯜꯂꯥꯍꯗ ꯁꯖꯗꯥ ꯇꯥꯖꯕ. ꯍꯧꯖꯤꯛꯁꯨ ꯑꯗꯨꯝꯕ ꯀꯥꯡꯕꯨ ꯌꯥꯎꯔꯤ ꯑꯍꯂ ꯀꯤꯇꯥꯕꯁꯤꯡꯁꯤꯗ. ꯃꯈꯣꯏꯅ ꯊꯥꯖꯩ, ꯐꯥꯁꯤꯛꯁꯤꯡꯒꯤꯅ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯦꯗꯅ ꯊꯥꯖꯕ ꯀꯥꯡꯕꯨꯗꯨꯒꯤꯅꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏꯁꯤ. ꯃꯈꯣꯏꯅ ꯊꯥꯖꯩ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯄꯨ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯐꯕ ꯇꯧꯅꯕ ꯍꯥꯏ, ꯐꯠꯇꯕ ꯊꯤꯡꯏ, ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯍꯣꯠꯆꯤꯜꯂꯤ. ꯃꯈꯣꯏꯗꯨ ꯑꯐꯕ ꯇꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯅꯤ. ꯑꯩꯈꯣꯏꯁꯨ ꯑꯍꯂ ꯀꯤꯇꯥꯕ ꯅꯠꯇ꯭ꯔꯣ? ꯁꯤꯒꯤ ꯑꯌꯥꯠꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯆꯟꯕ꯭ꯔꯥ ꯌꯦꯡꯒꯗꯕꯅꯤ. ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯊꯥꯖꯔꯤꯕ꯭ꯔꯥ? ꯑꯐꯕ ꯇꯧꯅꯕ ꯍꯥꯏꯔꯤꯕ꯭ꯔꯥ? ꯐꯠꯇꯕ ꯊꯤꯡꯉꯤꯕ꯭ꯔꯥ? ꯑꯗꯨꯗꯒꯤ ꯑꯐꯕ ꯊꯕꯛꯅꯦꯕꯨ ꯍꯥꯏꯔꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯃ ꯀꯩꯒꯨꯝꯕ ꯑꯃ ꯂꯥꯛꯑꯁꯨ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯁꯨ ꯍꯣꯠꯆꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯁꯥ ꯆꯦꯛ ꯇꯧꯒꯗꯕ. ꯑꯍꯂ ꯀꯤꯇꯥꯕꯁꯤꯡꯁꯤ ꯍꯧꯖꯤꯛꯐꯥꯎ ꯌꯥꯎꯔꯤꯌꯦ, ꯀꯌꯥꯃꯠꯐꯥꯎ ꯑꯗꯨꯝ ꯌꯥꯎꯔꯗꯕꯅꯤ. ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯑꯐꯕꯁꯤꯡꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯨꯊꯠꯄꯤꯔꯣꯏ, ꯃꯗꯨ ꯃꯈꯣꯏꯗꯒꯤ. ꯑꯜꯂꯥꯍꯗꯤ ꯈꯪꯕꯅꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯕꯨ. ꯇꯁꯦꯡꯅꯃꯛ ꯊꯥꯖꯗꯕꯁꯤꯡꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯟꯅꯍꯜꯂꯔꯣꯏ ꯃꯈꯣꯏꯕꯨ, ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯑꯜꯂꯥꯍꯗꯒꯤ ꯀꯔꯤ ꯑꯃꯠꯇ. ꯃꯈꯣꯏꯗꯨꯗꯤ ꯃꯩꯗ ꯂꯩꯒꯗꯕꯁꯤꯡꯅꯤ, ꯃꯈꯣꯏ ꯃꯗꯨꯗ ꯂꯩꯔꯒꯗꯕꯅꯤ ꯃꯇꯝ ꯆꯨꯞꯄ. ꯁꯤꯒꯤ ꯑꯌꯥꯠꯁꯤꯗ ꯈꯟꯊꯕ ꯌꯥꯕ ꯄꯣꯏꯟ ꯌꯥꯎꯔꯤ, ꯃꯔꯨ ꯑꯣꯏꯕ ꯈꯔ. ꯊꯥꯖꯗꯕꯁꯤꯡꯁꯦ, ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯊꯥꯖꯗꯕꯁꯤꯡꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯍꯜꯂꯔꯣꯏ. ꯃꯈꯣꯏꯒꯤ ꯃꯥꯜ ꯆꯥꯟꯅ ꯃꯥꯒꯤ ꯃꯆꯥꯗꯨꯅ, ꯃꯥꯁꯤ ꯊꯥꯖꯗꯅ ꯁꯤꯈ꯭ꯔꯦ, ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤ ꯍꯥꯏꯕ ꯏꯟꯗꯅ, ꯃꯆꯥꯁꯤ ꯋꯥꯂꯤ ꯋꯥꯂꯥ ꯑꯣꯏꯍꯧꯔꯁꯨ
ꯃꯉꯣꯟꯗ ꯀꯥꯟꯅꯔꯣꯏ ꯃꯆꯥꯗꯨꯗꯤ ꯐꯔꯦ ꯃꯆꯥꯁꯤ ꯏꯃꯥꯟ ꯄꯨꯔꯛꯑꯦ ꯀꯣꯟꯅ ꯑꯗꯨꯏꯁꯨ ꯃꯉꯣꯟꯗꯗꯤ ꯀꯥꯟꯅꯔꯣꯏ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔ ꯅꯥꯟꯊꯣꯛꯑ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯀꯩ ꯀꯩꯅꯣ ꯌꯥꯎꯔꯤꯁꯦ ꯀꯔꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯃꯈꯣꯏ ꯃꯔꯜ ꯃꯊꯨꯝꯅ ꯃꯆꯥꯁꯤꯡꯅ ꯑꯜꯂꯥꯍꯗꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅ ꯐꯪꯉꯔꯣꯏ ꯂꯥꯑꯃ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯋꯁꯤꯂꯥ ꯑꯗꯨ ꯑꯗꯥ ꯃꯄꯥꯒꯤꯗꯃꯛꯇ ꯅꯣꯝꯃꯨꯔꯁꯨ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯅ ꯊꯥꯖꯗꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗꯤ ꯀꯥꯟꯅ ꯐꯪꯉꯔꯣꯏ ꯁꯤ ꯑꯃꯁꯤ ꯑꯌꯥꯁꯤꯗ ꯐꯪꯉꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯗ ꯂꯩꯔꯒꯗꯕꯅꯦ ꯃꯩꯗꯨꯗ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯈꯔꯆ ꯇꯧꯖꯔꯤꯕ ꯑꯗꯨꯒꯤ ꯄꯔꯃꯥꯟꯗꯤ ꯎꯟꯈꯥ ꯄꯨꯕ ꯅꯨꯡꯁꯤꯠꯀ ꯃꯥꯟꯅꯕꯅꯤ ꯄꯔꯃꯥꯟ ꯑꯃꯈꯛ ꯄꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯏꯃꯦ ꯑꯜꯂꯥꯍꯅ ꯁꯟꯗꯣꯛꯅ ꯇꯥꯛꯏꯃꯦ ꯑꯌꯥꯁꯤ ꯍꯧꯖꯤꯛꯀꯤ ꯊꯥꯖꯗꯕꯁꯤꯡꯗꯣ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯈꯔꯆ ꯇꯧꯖꯔꯤꯕ ꯑꯗꯨꯒꯤ ꯄꯔꯃꯥꯟꯗꯤ ꯎꯟꯈꯥ ꯄꯨꯕ ꯅꯨꯡꯁꯤꯠꯀ ꯃꯥꯟꯅꯕꯅꯤ ꯃꯗꯨꯅ ꯃꯁꯥꯗ ꯑꯔꯥꯟꯕ ꯇꯧꯖꯕ ꯃꯤꯁꯤꯡꯒꯤ ꯃꯍꯩ ꯃꯔꯣꯡꯕꯨ ꯊꯣꯡꯒꯥꯏꯔꯒ ꯃꯥꯡꯇꯥꯛꯍꯟꯕ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯥꯅ ꯑꯐꯕ ꯐꯖꯕ ꯅꯤꯌꯥꯃꯠ ꯊꯅꯝꯃꯦ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯑꯐꯕ ꯊꯕꯛꯁꯨ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯁꯤ ꯁꯤꯁꯨ ꯊꯥꯖꯗꯕ ꯑꯌꯥꯁꯤꯗ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯎꯟꯈꯥ ꯄꯨꯕ ꯅꯨꯡꯁꯤꯠꯇꯨ ꯑꯗꯨꯒꯨꯝꯕꯅꯦꯕ ꯃꯍꯩ ꯃꯔꯣꯡ ꯇꯨꯝꯅ ꯍꯦꯛꯇ ꯀꯪꯍꯜꯂꯝꯕ ꯈꯣꯏꯍꯜꯂꯝꯕ ꯂꯩꯗꯅ ꯂꯥꯟꯅ ꯇꯧꯕꯤꯕ ꯅꯠꯇꯦ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯇꯧꯅꯤꯡꯕꯁꯨ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯗ ꯂꯥꯟꯅ ꯇꯧꯖꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯃꯜ ꯈꯔꯆ ꯇꯧꯕꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯣꯏꯅꯦ ꯃꯥꯅ ꯃꯌꯥꯝ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯣ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯁꯤ ꯃꯈꯥꯗ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯊꯣꯝꯗꯠꯇꯅ ꯃꯥꯡꯈ꯭ꯔꯕꯅꯦ ꯃꯥꯡꯒꯅꯦ ꯎꯈ꯭ꯔꯕꯅꯤ ꯑꯣ ꯊꯥꯖꯕꯁꯤꯡ ꯂꯧꯒꯅꯨ ꯆꯥꯅ ꯆꯤꯟꯅꯕꯁꯤꯡ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯃꯤ ꯅꯠꯇꯕꯁꯤꯡꯕꯨ ꯍꯦꯛꯇ ꯃꯔꯨꯡ ꯄꯥꯡ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯂꯧꯒꯅꯣ ꯅꯈꯣꯏꯒꯤ ꯃꯤ ꯅꯠꯇꯕꯁꯤꯡꯕꯨ ꯀꯨꯔꯥꯟꯁꯤ ꯄꯥꯏꯔꯒ ꯆꯠꯇꯕꯁꯤꯡꯗꯨ ꯃꯈꯣꯏꯅ ꯍꯂꯦꯡꯗꯦ ꯅꯈꯣꯏꯕꯨ ꯃꯥꯡ ꯇꯥꯛꯍꯟꯕꯗ ꯁꯤꯗꯤ ꯑꯗꯨꯝ ꯎꯕꯁꯨ ꯌꯥꯎꯏꯗꯅ ꯅꯈꯣꯏꯅ ꯍꯂꯦꯡꯗꯦ ꯃꯈꯣꯏꯕꯨ ꯃꯥꯡ ꯇꯥꯛꯍꯟꯕꯗ ꯃꯈꯣꯏꯅ ꯄꯥꯝꯃꯤ ꯅꯈꯣꯏꯅ ꯑꯋꯥꯕ ꯇꯥꯕꯗꯨ ꯍꯥꯟꯅꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯅꯈꯣꯏꯕꯨ ꯇꯨꯀꯠꯆꯕꯒꯤ ꯋꯥꯍꯩꯗꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯡꯗꯒꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯊꯕꯥꯛꯁꯤꯡꯗ ꯂꯣꯠꯂꯤꯕꯗꯨꯗꯤ ꯍꯦꯟꯅ ꯆꯥꯎꯕꯅꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯜꯂꯥꯍꯅ ꯃꯌꯦꯛ ꯁꯦꯡꯍꯟꯈ꯭ꯔꯕꯅꯤ ꯅꯈꯣꯏꯗ ꯈꯨꯗꯝꯁꯤꯡꯗꯨ ꯅꯈꯣꯏꯅ ꯈꯟꯊꯖꯔꯕꯗꯤ ꯏꯁꯥ ꯑꯗꯨꯝ ꯈꯟꯊꯖꯔꯣ ꯀꯅꯥꯒꯨꯝꯕ ꯃꯨꯁꯂꯤꯝ ꯃꯁꯤꯡꯗꯁꯨ ꯅꯈꯣꯏꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯦꯕ ꯅꯈꯣꯏꯒꯤ ꯗꯨꯁꯃꯟꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯃꯁꯤꯡꯗꯁꯨ ꯇꯥꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯃꯁꯤꯡꯗꯨ ꯃꯁꯤꯡꯗ ꯇꯥꯈꯤꯕꯒꯤ ꯈꯔꯇꯕꯨ ꯑꯣꯏꯗꯦꯕ ꯂꯣꯠꯂꯤꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕꯁꯤ ꯃꯈꯣꯏ ꯃꯑꯣꯡꯗ ꯄꯨꯝꯗ ꯂꯩꯔꯤꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯌꯦꯕ ꯑꯗꯨꯅ ꯁꯥꯊꯤꯑꯕ ꯐꯠꯇ ꯌꯥꯝ ꯁꯥꯊꯤ ꯃꯑꯣꯡꯗ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯋꯥꯔꯤꯁꯤ ꯄ꯭ꯂꯥꯟꯁꯤ ꯇꯧꯔꯒ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯌꯦꯡꯗꯕꯤꯗꯅ ꯏꯁꯥꯗꯁꯨ ꯌꯦꯡꯕ ꯈꯟꯊꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯨꯁꯜꯃꯥꯟ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯃꯥꯁꯤ ꯃꯥꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯅꯣꯗꯣ ꯑꯗꯨ ꯏꯁꯥ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯐꯥꯎꯔꯗꯤ ꯃꯩꯃ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯕꯒꯤ ꯁꯥ ꯁꯟꯒꯤ ꯐꯥꯎ ꯌꯥꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯀꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯋꯥꯕꯗ ꯑꯗꯨ ꯄꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯔꯝꯕ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯤꯃꯣ ꯍꯥꯏꯕꯗꯨ ꯏꯁꯥꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯃꯤꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯕꯕꯨꯗꯤ ꯂꯥꯞ ꯂꯩꯈ꯭ꯔꯦ ꯃꯤ ꯃꯌꯥꯝ ꯎꯔꯦ ꯁꯤꯗꯤ ꯐꯣꯡꯅ ꯑꯗꯨ ꯅꯠꯇꯕ ꯏꯁꯥ ꯍꯥꯟꯅ ꯆꯦꯛ ꯇꯧꯕ ꯑꯌꯥꯠꯁꯤꯗ ꯃꯁꯤꯗ ꯅꯈꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦꯕ ꯁꯤꯁꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟ ꯃꯁꯦꯟ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕ ꯄꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅꯗꯤ ꯊꯥꯖꯩ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯂꯦ ꯀꯤताब ꯐꯣꯔꯃꯨꯂꯥꯕꯨꯗꯤ ꯄꯥꯅꯔꯤꯃꯤ ꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯅ ꯊꯥꯔꯛꯏꯃꯤꯅ ꯀꯨꯔꯥꯟꯁꯤꯗꯤ ꯑꯍꯂꯦ ꯀꯤताबꯇꯕꯨꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯔꯤꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥ ꯆꯦꯛ ꯇꯧꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯥꯔꯤ ꯃꯈꯣꯏꯅ ꯅꯈꯣꯏꯒ ꯎꯅꯕ ꯃꯇꯝꯗ ꯍꯥꯏ ꯑꯩꯈꯣꯏ ꯊꯥꯖꯔꯦ ꯑꯩꯈꯣꯏꯁꯨ ꯊꯥꯖꯩꯑꯕ ꯀꯨꯔꯥꯟꯗꯣ ꯇꯧꯔꯥꯠꯇꯣ ꯏꯟꯖꯤꯜꯗꯣꯅ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯉꯥꯏꯔꯀꯥꯟꯗꯗꯤ ꯃꯈꯨꯠ ꯃꯁꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ
नखोइबु साउबना साथीद्रसे अहले किताब जियो ईसाई सिंगदा याउरि मिसुमबस अखोइ मुस्लिम मरकतसु याउता रोफोक चाक कुरान से आयात सिताब हायो नखोइ अदुम सिरो नखोइ की साउनिंगबदुदा तसेनमा अल्लाह दि खंगबनी थवाक सिंगदा याउबदु नखोइ ला अमा साउगे साउ रोफोक चाक के चाउ चाउ तो अखोइ दे अदुम अल्लाह की से हाइबि इल्लने कुरान से पाइरा चलनी सिरसु सिरो नखोइ सुमेना खंदु ओ हाइरो हजरत अल्लाह ने अखोइ द सिन्न देबा फोंग हता फतवा पीबा हाइबा लाउबदु नखोइना अफबा फंगलबदी कुरान से पाइरगा इस्लाम द चुमना चले मी सिंगदुना अफबा फंगलबदी मदुना मखोइबु वाहल्ले सिगिसी अदुगा नखोइना अवाबा तारगना मदुदा मखोइ हराउई अदुबु नखोइना खांगजरबा अमसुंग अल्लाहबु कीजरबदी नखोइबु करिसु सोगहल्लोय मखोइगी सरौना तसेनमा अल्लाहना मखोइना तौरिबदु पुमथत हेक चिनबन सिगी आयात सिदने अखोइ हाना इसा चेक तौगदमे कनागुम मुसलमान अमा मी अमा अवाब ताबा कांदा अवाबदु अखोइ थमोइदा महिमा अवाब तारे मी असि पोक्तबदै मा वारेन खल्लो एनी कंडीशन दा वारेन खल्लो अवाब तारे मी सिदा एडवाइस पीब्रा फबगी नत्रगन हराउब्रा नुंगाइबा पोकब्रा अखोइदा अदा अखोइदी अदुबु नखोइना थाजर खांगजरबा अमसुंग अल्लाहबु कीजरबदी नखोइ करिसु सोगल्लो अखोइना खांगदा सबर तौदना अल्लाहगी हुकुमदु इन्ना लैरदी मखोइगी सरौ सिंगदुनादी अखोइदा करिगुमम ता अमांग बताहलो ज्ञान तांगम मिरो आयासे हां इसा हाना चेक तौ गदमी हाइबजुनी ina हाइरसिदि करगिनो दा आयासे अखोइदा हाइर इमेना अखोइ सदुइ मनुंग चंदन लेरमदि अखोइना खंगहौदबिदा निंगसिंगु नंगना अयुक्की मतमदा नंगी एमुंग मनुंग थादोकलमदुना रसूलदनी हाइर इबसे थोरखिबदु थाजबा सिंगी लांथोंग सिन्नबा उहुद की लानफमदा अल्लाह दी ताबनी खंगबनी अल्लाह के रसूलना लानगी प्रोग्राम सिन्नबा इमुंग मनुंग थादो अमो थोरकपदो अल्लाहना हाइर इमेसी रसूलदा अल्लाहना सिल लोइनमा अल्लाहना सिल्लेमेन यावख्रेदना आयात छ लांद्रो लैतुम लंगनुंग लंगबा फौनंगला लंगबदे दो आइनाने नखोइगे मनुंगदगे कांगबु अनीना वाखल सोनथरके तौखिबदु अदुबु अल्लाहना मखोइगी मिचंग ओइबिखिबनी अदुना अल्लाहदा थाजबा थमसनु थाजबा सिंग सि ईमान गी चेटकदबा आयानि खंथबदा हेक लेगिदोरबा सौरो तरुकदोरिबा प्लान सिलकदोरिबा एनी कंडीशन दा चारोन सुरोन गी मतंग दो और नुपी अंगांग लबुबल थिनबा मतंग दो और प्लान सिला इबा तौर इम्पुमदो अदु पुमबदु अल्लाहदा थाजबा थमसनु थाज मुस्लिम सिंग अल्लाहना हाइरिस अखोइदा एडवाइस करियम पिरे इमी ऑर्डरम हाना नखोइ बु तेंबांग बिखरबनी अल्लाहना बदरदा नखोइना सोनजरिङैदा अदुना अल्लाह बु कियु नखोइना ओइजनबा तौबिमल खंगबसिंग बदर गे लानफमदा साहबे केरामदा रसूलदा अल्लाहना मतेंग चाउना पांगदना यावख्रेदना फरिश्ता था थरकतना निंगसिंगु नंगना हाइखिबदु थाजबा सिंगदा रसूलना हाइखिबदु ओक्तरिबरा नखोइगी दमक नखोइबु तेंबांग बिगनी हाइबसिदा नखोइगी रबना फरिश्ता लिसिंग अहुम थादबिरक्तुना सि रसूलना हाइखिबदु सिसु निंगसिंगो बसि अल्लाहगी नियामत अचौबम अवोइबमक नखोइना खांगजरबदी अमसुंग अल्लाहबु कीजरबदी मखोइना नखोइदा पाइसिल्लकलबसु यांगना मदुदा तेंबांग बिगनी नखोइबु नखोइगी रबना सकनाइरबा फरिश्ता लिसिंग मंगाना हौजिकसु यांगना थोमजिल ओने मोइ सरौसि मोइगी लानमी मपै अखोइना बु करिगबो सबर तौरबा अल्लाहदा खांगजरबा अल्लाहबु कीजरबा अल्लाह खक्ता कीजरबा अदुम मतेंग लाखने सि थाजब थमगदमने सिनि थाजब थमजब ओइसनु अन अल्लाहना हाइसमत
ꯃꯇꯝꯗꯨꯗ ꯁꯥꯕꯩ ꯀꯔꯥꯝꯗ ꯃꯇꯦꯡ ꯂꯥꯛꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯋꯥꯀꯌꯥ ꯋꯥꯔꯤꯁꯨ ꯃꯊꯛꯇ ꯄꯟꯈ꯭ꯔꯦ ꯀꯣꯟꯅꯁꯨ ꯂꯥꯛꯈꯤꯅꯤ ꯃꯗꯨ ꯇꯧꯕꯤꯈꯤꯕ ꯅꯠꯇꯦ ꯑꯜꯂꯥꯍꯅꯅꯈꯣꯏꯗ ꯍꯔꯥꯎ ꯄꯥꯎ ꯄꯤꯅꯕ ꯑꯃꯁꯨꯡ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯏꯪꯊꯍꯟꯕꯤꯅꯕ ꯅꯠꯇꯅ ꯂꯩꯇꯕꯅꯤ ꯇꯦꯡꯕꯥꯡ ꯍꯥꯏꯕꯁꯤ ꯑꯜꯂꯥꯍꯗꯒꯤ ꯅꯠꯇꯅ ꯄꯥꯡꯒꯜꯕꯗꯨ ꯑꯁꯤꯡꯕꯗꯨ ꯑꯗꯨ ꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯦ ꯐꯔꯁꯇꯥ ꯃꯌꯥꯝ ꯇꯧꯕꯗꯨꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯊꯃꯣꯏ ꯏꯪꯊꯅꯕ ꯍꯥꯏꯅ ꯊꯥꯕꯤꯈꯤꯕ ꯋꯥꯅꯤ ꯐꯔꯁꯇꯥꯗꯨ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯐꯔꯁꯇꯥ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯁꯨ ꯑꯜꯂꯥꯍꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯦꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯣꯃꯤꯟꯁꯤꯡꯗꯣ ꯍꯔꯥꯎꯅꯕꯒꯤ ꯎꯠꯈꯤꯕ ꯑꯜꯂꯥꯍꯅ ꯇꯧꯕ ꯊꯕꯛꯅꯤ ꯐꯤꯔꯥꯎꯟꯅ ꯂꯣꯏꯅ ꯕꯅꯤ ꯏꯁ꯭ꯔꯥꯏꯜꯒꯤ ꯅꯤꯄꯥ ꯃꯈꯣꯏ ꯍꯥꯠꯄ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯨꯁꯥꯗꯣ ꯃꯥꯅ ꯌꯣꯛꯍꯟꯈꯤꯕꯗꯣ ꯑꯗꯨ ꯐꯔꯤꯁꯇꯥ ꯌꯥꯎꯕ꯭ꯔꯣ ꯐꯤꯔꯥꯎꯟꯒꯤ ꯊꯃꯣꯏꯗ ꯍꯥꯞꯈ꯭ꯔꯤꯃꯦ ꯃꯨꯁꯥꯗꯣ ꯌꯣꯛꯅꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯝꯕ ꯈꯨꯗꯝ ꯃꯌꯥꯝ ꯀꯨꯔꯥꯟꯗ ꯌꯥꯎꯔꯦꯗꯅ ꯃꯥꯅ ꯀꯛꯊꯠꯈꯤꯅꯕ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯅꯝꯊꯕꯤꯅꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯟꯈꯤꯅꯕ ꯅꯤꯡꯕ ꯀꯥꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯊꯦꯡꯅꯍꯟꯈꯤꯕꯅꯦ ꯑꯣ ꯔꯁꯨꯜ ꯅꯪꯒꯤ ꯂꯩꯇꯦ ꯋꯥꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯉꯣ ꯁꯤꯗ ꯀꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯗ ꯅꯠꯇ꯭ꯔꯒ ꯑꯜꯂꯥꯍꯅ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯅꯤ ꯁꯤ ꯑꯌꯥꯠꯁꯤ ꯁꯥꯍꯥꯕꯥ ꯀꯤꯔꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤꯕꯗꯨ ꯀꯔꯤ ꯑꯣ ꯔꯁꯨꯜ ꯅꯪꯒꯤ ꯂꯩꯇꯦ ꯋꯥꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯪꯅ ꯇꯧꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯇꯧꯕ ꯅꯪꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯔꯛꯄ ꯂꯥꯟꯗ꯭ꯔ ꯆꯥꯡꯌꯦꯡꯒꯤ ꯇꯧꯈꯤꯕꯅꯤꯗꯅ ꯍꯥꯏꯗꯤ ꯃꯨꯅꯥꯐꯤꯛꯅ ꯀꯅꯥꯅꯣ ꯀꯥꯐꯤꯔꯅ ꯀꯅꯥꯅꯣ ꯃꯨꯁꯂꯤꯝ ꯑꯣꯏꯕꯩꯅ ꯑꯣꯏꯕꯩꯅ ꯃꯨꯁꯂꯤꯝ ꯑꯣꯜꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯈꯪꯗꯣꯛꯅꯕꯒꯤꯅꯦꯕ ꯇꯧꯈ꯭ꯔꯤꯕ ꯂꯥꯟꯁꯤꯡꯗꯨ ꯊꯣꯛꯍꯟꯈ꯭ꯔꯤꯗꯨ ꯑꯜꯂꯥꯍꯅ ꯑꯗꯨꯗ ꯔꯁꯨꯜꯗ ꯁꯥꯎꯔꯛꯄ ꯐꯥꯎ ꯌꯥꯎꯈ꯭ꯔꯤꯃꯤ ꯑꯜꯂꯥꯍꯅ ꯏꯖꯥꯖꯠ ꯄꯤꯔꯨꯕꯒꯤ ꯂꯥꯟꯗ ꯆꯠꯂꯣꯏꯒꯦꯅ ꯍꯥꯏꯖꯕ ꯂꯥꯛꯄꯗ ꯔꯁꯨꯜꯅ ꯊꯣꯠꯊꯔꯨꯕ ꯑꯗꯨꯒꯤ ꯑꯜꯂꯥꯍꯅ ꯍꯣꯏ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯛꯄ ꯐꯥꯎ ꯌꯥꯎꯋꯦꯕ ꯃꯈꯣꯏꯅ ꯇꯧꯕ ꯇꯧꯗꯅ ꯍꯟꯖꯤꯜꯂꯛꯄ ꯑꯃꯗꯤ ꯇꯧꯕ ꯅꯪ ꯈꯪꯗꯦꯅ ꯍꯥꯏꯔꯤꯁꯦ ꯔꯁꯨꯜꯅ ꯃꯇꯝꯗꯣ ꯈꯜꯂꯝꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯂꯥꯟ ꯊꯦꯡꯅꯕ ꯀꯣꯟꯅꯁꯨ ꯃꯌꯥꯝ ꯑꯣꯏꯔꯛꯏꯅꯤꯗꯅ ꯃꯌꯥꯝ ꯌꯥꯎꯗꯗꯅ ꯑꯗꯨ ꯑꯣꯏꯔꯛꯀꯗꯕ ꯀꯣꯟꯅꯁꯨ ꯃꯌꯥꯝ ꯌꯥꯎꯕꯁꯤꯗ ꯂꯥꯟ ꯊꯦꯡꯅꯕ ꯍꯥꯏꯔꯤꯁꯤꯡꯗꯨ ꯁꯤꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯛꯀꯗꯕ ꯌꯥꯎꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯨꯡꯒꯤ ꯁꯤꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯅꯤꯁꯤ ꯑꯗꯨꯒ ꯑꯗꯨ ꯅꯪꯅ ꯀꯩꯗꯧꯕ ꯑꯩ ꯑꯣꯏꯔꯛꯀꯅꯤ ꯑꯣꯏꯔꯣꯏ ꯈꯪꯉꯦꯕ ꯇꯣꯕꯥ ꯇꯧꯔꯒ ꯍꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯀꯅꯥꯅꯣ ꯖꯥꯂꯤꯝꯅꯣꯁꯦ ꯑꯩꯅ ꯈꯪꯉꯦꯕ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯕ ꯑꯗꯨ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯅꯤ ꯇꯣꯕꯥ ꯇꯧꯕꯁꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯗꯨ ꯑꯣꯟꯊꯣꯛꯑꯒ ꯁꯤꯔꯀꯤꯒꯤ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯑꯒ ꯍꯟꯖꯤꯜꯂꯛꯄꯗꯨ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯍꯥꯏꯔꯁꯤ ꯏꯃꯥꯂꯣꯝꯗ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯖꯥꯂꯤꯝ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯦ ꯅꯪ ꯋꯥꯔꯨꯅꯣꯕ ꯀꯩꯝꯇ ꯑꯜꯂꯥꯍꯅ ꯍꯥꯏꯕꯗꯨꯗ ꯄꯥꯡꯊꯣꯛꯑꯕ ꯃꯥꯅꯦ ꯑꯗꯨꯏꯗꯨꯒ ꯑꯗꯨꯝ ꯑꯜꯂꯥꯍꯒꯤꯅꯤ ꯑꯁꯃꯥꯟꯁꯤꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯕꯅꯤ ꯃꯥꯅ ꯀꯣꯛꯄꯤꯒꯦ ꯅꯤꯡꯕꯤꯕꯗꯨꯕꯨ ꯃꯥꯅ ꯗꯟꯗꯤ ꯄꯤꯕꯅꯤ ꯃꯥꯅ ꯗꯟꯗꯤ ꯄꯤꯒꯦ ꯅꯤꯡꯕꯗꯨꯕꯨ ꯑꯜꯂꯥꯍꯗꯤ ꯌꯥꯕ ꯑꯣꯏꯔꯒ ꯑꯜꯂꯥꯍꯅ ꯄꯤꯗꯣꯔꯤꯅꯦ ꯈꯤꯇ ꯄꯤꯅꯤꯡꯉꯦꯅ ꯍꯦꯟꯅ ꯄꯤꯕ ꯑꯜꯂꯥꯍꯅ ꯀꯥꯅꯨꯟ ꯑꯗꯨꯃꯛ ꯄꯤꯔꯛꯀꯗꯧꯕꯅꯤ ꯑꯗꯨ ꯀꯥꯅꯨꯟꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯗꯤ ꯃꯥꯕꯨ ꯀꯣꯛꯄꯤꯒꯁꯨ ꯀꯣꯛꯄꯤꯔꯣꯏ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯌꯥꯔꯦ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯇꯥꯡꯀꯛ ꯑꯃ ꯐꯥꯕꯤꯔꯣ ꯁꯗꯀꯜꯂꯥꯍꯨꯜ ꯑꯖꯤꯝ